Pausya di Jumpam Oy Bambarway Pau Karab de Taujari Zuko Dangasi de Perek Saba Auragane Zuko Beliki Lamgi Sarukara Nagalet Amasung Manipur Aniki Marakta Makuigini Equigini Iba Matang Queen yet not Laklipa Asigi Matang the Tangdang Solution Ama Purkana Banakal Aniki Musing Jawa Joint Committee Amana Yang Chanaba Nagalengi Minister Naipu Ryoga Warisanatun Yanari Iba Wapam Pongtoki Bakaluna Manipurgi Minister Ausik Manipur Makerum Dage Nagaland gi lam phaudana Joko phauba aikoi iram dam manung dagi sang bayaba lambi semba ki thabakan na paikhatle hayang deng thauka ban mitaki Joko tanan ba chaliba lambi gi base camp the permanent structure oiba RCC gi building chaba auragani aina ngasi Manipur gi Minister N Birena social media gi khutang da phongtok lakre Tripura da oja singna lu koktuna khongjang changchin kre Thabak gi mafam lokthokraba Tripura gi oja singna makhoi gi Thabuk amuk hanjalana na demand tawraduna Kongjang Changchal Kiba Nasiga Tana Namit Contra Marini Soki Bagaloina Kongjang is Haruk Am Oina Nasichu School Ozas in Lu Koktuna Kongjang Chanchin Kre Tripura da Hana Langak Paramba CPI M Government Hokiba Sahi Lising Anitara Dagi Lising Anitara Gamari Paupada Loram Kriba School Ozasing Hokiba Sahi Lising Anitara Tareta Tripura High Court na Ozasing Kankibaki process the Chauna Asoibele Aina Lautokraba Matung Hokiba Sahi ki Mars Contramatoida Oza Lising Tara Sahung Kulum de Tabak Dagi terminate Taukibane Hokiba Sahi Lising Anitara Ganipanda Tripura the Bangtokiba Assembly election ki Mangoinana BJP state Adut Langak Parabadi Tabak Dagi Mapam Lautokraba Oza Sing Amukhana Tabak Hansilangani Aina Lautoki Atuba Housing Popular Tripura da Langak Paraba BJP government Oza Singi Jaipana Tabak Torum Umata Paikalak Tabak Adubo Janing the Pongtukton Ta Amarom Hena Kongjang Changchin Duna Lagle Tabak Dagi Lautokraba Oza Kradi Jungi Pibam Kahena Sokilak Padagi Masa Matom the Sijabak Pawa Yaukre Ngasi dagi namit kana gi mamang da su utam de Burma ko oza ama masa matom da sijagre madugi matung hoki bathang chanamit da su rini de Burma ko bi oza no bi ama ki masa sahi amrom ta ngairi baga loinana huta padai oza no bi adu lekana bangam dana sikre ki masa du hojik agartala gi ALS hospital la lekanari anga adugi pibam aruba oiri aina hospital authority gi mekai dagi phongtorakle Laikidraba rini gi mapuroi basu thabak lauthok pada yaukraba oza singi manungda amare matai manau anim matam sangna sel thokpham lerak dabadagi awaba kaya mayuk natun lakhe depression amaram oirak oza no pi edu masa matum ta hudak tuna sijaki bane amaram da ngasi lu kok tuna khongjang changsi leba oza singi marak ta oza no pi ahumjo masagi masam kakta tuna khongjang da saruk yakre khongjang adu da saruk yakhiba oza no pi amana phongdora khibada Tripura dal iri balengak asina thabak dagi mafam lautokraba du oza singi yaifana ba thabak thorom sing paikhat kani ana phongdokraba su ngasi phabada thabak amata paikhalak pa leitre thabak dagi lautokraba oza singi marakta masa matomda sijapagi thodok sing thoklaba phabada lengak asina tumina yengdun laithokle masidi oza sing asi sikhro haibaga sap manai oza sing da taliba demand sing phangdriba phawba khongjang maka satak sanchen khigane karigumba marak asida oza singi marakta lebak thiba thodok sing thoraklabade Madugi daita hojik leri balenga kasina pogodabani anasu ozanupi aduna phongdorakle atopa pau amadana amuk khongjang da saruk yariba masagi chahi ni purom suraba lawmi amasu matom da sijakre haukiba sahi ke September thada parliament da pass tokiba farm law ahum aduki mayukta leibak asigi lawmi kaina Delhi ngamkhai gi saruk da khongjang sangchiliba atu da saruk yariba masagi chahi ni purom suraba lawmi ama matom da sijakre haire ningtham thagi aingba matam obina khongjang sangchiliba lawmi singda Kudong Sadaba kaya mayok na baga loinana Lawmi yang kiki matata sikrabane Adum oinamak center ki maikay dagi hojik pawbigi oinadi Lawmi sing na taliba demand pibagi wapam leitre Delhi Haryana ki lor na pasaruk ta kem tawduna khongjang changchiliba sing ki marakta ngasi matong da sijakiba adu Amrinder Singh kauba miyoy amani aina identify tawkre magna sidringai ki mangoina na mahaki Lawmi marup sing da phongdokibada government na makoy na taliba demand hojik pawba pidre Lawmi sing ki apamba matung ina phamlo Relief tawdaba amade minimum support price ki khudong chaba lomi sing da phangan dabana maram oiraga tangai fatanam hak masa matonta season pa phirep lawkhibani haire magna sekiba asina maram oiraga lomi sing ki khongjang maipak ko oration aiba wafam phongdok lami aina ke madut lejiba lomi sing na phongdok naragle amrender na uhu thakre aiba hek khangba kam hak mahak ka loinana khongjang changchin menari lomi sing na khudakta sorry patat leiba FIMS hospital da pukhat ke hospital da lekin daraba matuk mahak laiki dabane laiki darabagi haksang adu government hospital da thakre amarom da laiki darabagi haksang adu postmortem tawraba matuk mahake mahak kem tawdun laiminara balawmi sing da khusin nakragani haina police na phongdorakle
Laikidraba Amrender gi mari mata hojik phawbi oina police trace tawba phangdabadagi tangai fadana KM da leiriba lawmi singda khusena na ba pherep lawkibane municipal Mikhal Thengtharasu ADC gi March April da state asida hojik oiriba COVID-19 gi pandemic asina maram oiraga municipal council amasung nagar panchayat sigi Mikhal Thengtharagane haladagi matam thengthaduna laglaba singki ADC taruki Mikhal sahi asigi March April da tawraba yai yamna thajani oiba pawgi likhun singna phongdorakpagi matuk ina mamang chahi gi November da matam loikraba singki ADC taruki Mikhal pangthoknabagi Ayaba Tribal Affairs and Hills Department State Election Commission da bikhre aire singki ADC taruk Sosanpur Senapati Ukhrul Sandel Tamenglong amasung Southern Hills ki Mikhal da sinakadab electorate roll sing tha asigi manungda phonglakani aina pawgi likhun la phongdorakpaga loina na Mikhal asigi madamsu athobada State Election Commission lakthoklaba yai aire Chingi Autonomous District Council amada District Council Constituency 24 leibaga lorena mihut chamani fumbari Mikhal tawduna khangadawre ningsingba yabadi Chingi ADC taruki Mikhal ki matam chontaragani aina khanaba horakpadagi auna chingda base do mairoi loop sing jauna tongan ba loop sing na Mikhal ki matam jaithokpa yaroi aina kanna lauduna lakpaga loina Mikhal ki matam jaithokdana ba bannaba de blockade na singba tawgani haina matam thaba phawba laikhrabane atop pau amadana Orissa da oja kuntaruk mahiroi ani COVID-19 positive oire Orissa gi Gazafte district da oja kuntaruk amasung mahiroi ani COVID-19 positive oire ba thengna kibaga loinana fiba masi yengshana na bagi dambak administration na senior officer ama district sida thakre class 10 amasung 12 ki mahiroi sing kidamak hokiba irai no bittage state school sing amuk hana hangkibane oja amasung mahiroi sing ki marakta COVID-19 positive oire ba thengna kiba asina state sigi miyam marakta akiba pokhalabasu administration na di makoigi sample sing school amuk hana angdagi ki mamangda test tawkibani araduna miyamna mi paidana appeal tawre chief district medical officer PK Patrana haike test tawba matamda hoki permit kharni sida oja kun taruk amasung mairoi ani COVID-19 positive oirba thengnakhe maraga sida national youth parliament da saruk yarugu dawribi nupi da makhusanglo banupa ama police na phare tha asigi taragani thuita leba kasigi konung Delhi da pangthokadurba national youth parliament da saruk yarona bagidamak Arunachal Pradesh tagi lakiba nupi masa ahungi manungda amada makhusanglo bagidamak pharaba mi adu Sapikul Rahman kawi aina identify tawkhre ASBT Guwahati da nupi masa ahum aduna leiringeda selo meme kobi nupi masa amagi haksangi portsing da nupa aduna nampuda pairakibane selo meme na thauna fana nupa adubo mayung yabak loina namahakbo mafam aduna phatuna thamke madigi matung akoi bida leramba miyam thomjil laktuna nupida makhut sagluba Sapikul Rahman phatuna thamlaba matung police da khosina khaibane aire thakdok asiga mari leinana Additional Director General of Assam Police ADGP Law and Order GP singna Guwahati Police da thokiba thakdok aduga mari leinana case ama register tawnaba khangan khibaga loinana makhatana thejinaba instruction pikre thakdok aduga mari leinaba wafam khude mangonda update tawrakadabani anasu mari leinaba official singda makna khankhre aire Amarom da selo memena nupa singna sathara pathabak singda nupina yengduna laithokpadagi ngasigi phipam asi yawrakpane maramaduna tumina lesson bagi muhta mayu janaraba honagadabani aina phongdorakle panbaya badi selo memega loinana Arunachal dagi lakiba makhoi ahumna Indian Parliament ge Central Hall lapang thokadarba National Youth Parliament da Arunachal Pradesh ki mohchinduna saruk yari bane ये लड़का जानबूझ कर मेरे पीठ पीछे बैठकर मेरा ये यहाँ पर ऐसा पकड़ रहा था मैंने बहुत बार देखा मैंने सोचा कि आप जानबूझ कर गलती से किया पर आप मैं देख रही हूँ बार किया दीदी ने भी बोला कि आपको जानबूझ कर आप जैसे लोगों की वजह से ना ये दुनिया यहाँ पर रेप होता है पता है आप जैसों की वजह से लड़कों का नाम बदनाम होता है बस में ये यहाँ पे अभी जस्ट उसके बाद मैं जब देखा इसको ये भाग गया भागा तू भागा इसलिए मैं तुम्हें समझ नहीं आता तेरे माँ बाप नहीं है तेरे भाई बहन नहीं है तुम्हारे पास तुम्हारी बहनों का अगर किसी ने ऐसे किया तो तुम्हें कैसे लगेगा सॉरी क्या बोले आप लोग की वजह से ना अच्छा लोगों का रिकॉर्ड खराब होता है तुम जैसे लोगों की वजह से ना आज सब जब लड़कों को देखते ना तुम मुझे डर लगता है कि कभी कोई ना मुझे कुछ ना कर देते है तुम जैसे लोगों की वजह से मुझे डर लगता है माफी यहाँ सबसे माफी मांगो सब और यहाँ पे लड़कियाँ भी है माफी मांगो और अगली बार ये किसी से किया ना सुन यहाँ देखो ये लड़का है
कहाँ पे नाम बताओ आपका? सफीकुल आज से गलती नहीं होगा ऐसा क्या किया बताओ, क्या किया? आज का बात नहीं, आप क्या क्यों है ऐसा? आपको ये अरोइबदा कंटेंट सिंग असिगे मरुइबा पाउ खरा असिबा पाउ दमजरिबा मणिपुर लोकल न्यूज यूट्यूब चैनल अमदी फेसबुक पेज असिदगी येंगबिरि पोपनम पथाका चरी चैनल असिन अदमदा कानारबदि सब्सक्राइब तोबिद्रिबेसना सब्सक्राइब तोबिरम लोइनेना लाइक एंड शेयर तोबसु काउबिगनु पुनमकपो अमका हना थाका चरी